ATEI college SHINGDAGI Moirang college na admission gi SHENPHAM HENNA LOUBA YAROI HAIDUNA tha ASIGI MARIDAGI college ASIGI MAHEIROI SHINGNA administrative block so LONSHINDUNA Khongjang CHANGSHILLAKHIBA adu Yanaba Purakpadadi Khongjang Handoktuna Mahousha college Challaiba Houkhre ngasi Moirang college ki MAHEIROI amashung oza anigi marakta Yanaba Purakhiba adugi matangda palladuna college asigi MAHEIROI film Arjuna hai college asida mahei tamliba MAHEIROI shingi admission gi SHENPHAM maram chadana atopa college singdagi HENNA lauramba thengnabadagi atopa college singa manana lobiyu haiduna college authority da haijaduna lakhi adubu college authority na thawoidabadagi tha asigi marida college asigi administrative block so LONSHINDUNA Khongjang CHANGSHILLAKHIBANI adubu college ki principal yauna oja amadi MAHEIROI shin punna phaminaduna wari sanabada MAHEIROI shingi demand adu thabakta onthoklagani haibagi thajaba pirakle loinana Henjinna LOUSHINKIBA SHENPHAM sing adushu handoklagani haiba wafam thamlakpadagi Khongjang handokpagi firep asi lobani haina mahakna makhatana phongdokhi December gi tangmari da third sister gi student sing amadi Moirang college gi student pumna makna college ki thong thingjing kheba do oja sing amadi principal masamangna chhatra sing gi awaba sing adu ubiduna akhoi chhatra sing gi oina paisa arts ta lupa changwa aduga science ki oina lupa lising ama tabiduna akhoi mayam gi apama du fanganjare adugi mathakta akhoi gi chhatra sing hana admission tawkhiba singsu ahin no paisa sing adu handokani na oja sing su amadi chhatra sing su yanaba sing asigi makhada college asi thong handokchaduna admission tawba hawba yajaragani